Kanglai ngaklo kege moirang loisang na sinduna thanga esige Chanpur Maitai Sanglenda apunba lingjel sagatpa numit haiba thoramka loinana iningthau chinglen nongtren khombana laikhidaba chahi chamaga mariputara mathoi shuba chahi taret khuntakpa ningsing thoram ngarang pangthokre thawam aduda thanga esige MLA su oriba MSPCL ge chairman Tongpram Robindro Bisnupur district ki upadhyaksha N Dinesh Kha Thinungai Jila Parishad member Oinam Ibojau Moirang Khunau GP ge Pradhan L Daneshwar Amade Kanglai Ngaklo Kege Moirang Loisang ge President Salam Gambhir Maitai na Chingbana Athoiba Mitunglen Singh Oina Saruk Yakhe Thawam aduga mari lainana MLA Thanga Tongpram Robindro na hai Manipur ge apunbagi saktam sagatna bahotna biramba amade Manipur bo awagi khuttage kalakhiba ining thau chinglen nongtren khomba ngasigi amade haurakliba tunggi mirol na kaufam thokte ining thauna pamjaramba amatta oina punsin ba haiba wakalon ado hauziki miyamda chenpham thoki ining thaugi wakalon ase chelabade mitopna Manipur bu khudum chanba ngamloi MLA na makha taraduna hai thanga SC ge lambi sing maru oina Moirang Khunau Tera makhongdage Kaibul Sangram Faubagi lambi amade thanga maikai dage Kaibul Sangram Faubagi lambi ase semduna SC asige lambi sing tha amagi manungda semnaba hotnaragani haina mahakna makha takhi One guy about imaging your weather. Kari tawni kari tumena decision tawni ba. Mati singa weather. Mai mai imagine na weather. Kungai ba saya na weather. Pak sulit weather. Ayah pada kan. Ini pak sini dia kena. Ibu sangat. Ayah sangat kena. Wah, tamai bicara. Ayah tangan dia jadi kita memang sangat. Maka sebab itu jadi kira. Itu